ꯌꯥꯝ ꯄꯥꯝꯒꯦ ꯏꯁꯥꯒꯤꯅꯦ ꯄꯤꯒꯦ ꯂꯥꯛꯑꯣ ꯊꯕꯛ ꯂꯩꯇ꯭ꯔꯒꯅ ꯃꯤꯒꯤ ꯀꯩ ꯇꯧꯔꯤꯒꯦꯅꯅꯦ ꯊꯕꯛ ꯌꯥꯝ ꯀꯣꯝꯃꯒꯅꯅꯦ ꯔꯦꯀꯣꯔꯗꯤꯡꯒ ꯇꯧꯔꯒ ꯊꯥꯗꯣꯛ ꯊꯥꯖꯤꯟꯒ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯇꯟꯗ꯭ꯔꯣ ꯅꯁꯥꯒꯤ ꯑꯣꯏꯅ ꯍꯥꯡꯖꯧꯋꯣ ꯅꯁꯥꯒꯤ ꯑꯣꯏꯅ ꯅꯝꯃꯒ ꯊꯥꯒꯠꯆꯧꯋꯣ ꯊꯕꯛ ꯌꯥꯝ ꯂꯩꯇꯕ ꯃꯤ ꯋꯥꯡꯅꯗꯣꯏ ꯉꯥꯏ ꯂꯩꯔꯒꯅ ꯊꯕꯛ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯄꯤꯒꯦ ꯂꯥꯛꯑꯣ ꯋꯥꯏ ꯁꯤꯠꯀꯦꯔꯥ ꯀꯩꯗꯧꯒꯦꯒꯦ ꯇꯧꯔꯣ ꯂꯥꯛꯑꯣ खरा साउनिंगे मैमसे हाइदि अखोइना सुम तुमिन्ना लैबसिदा मोइजे सुम हाइदि हेंचल मोइ मचेन नाइनारे हाबा अदे इस नुपा फंगदबगी लवाई नुपानी नि इम्फा नुपा पामदना पुन्ना लैसलिनी गुम अदगी इसमे एंगोंदगा पिरे कमियन मैम लुई नुपा मुल्ली को लिन नमो मे कोइनम सगोल बंदने Angau boy, napi adu ne meas, meam jena ne adum anu sibi bakangu na dine adum twenty adum private message ta thak tu ni ba thaga lo na hamra. Nung sibi raga ne asfajana lai mino na chinna khatna ga nung si jana na lai mino kun si jupa nung sina na lai mino ne ne yam tena just what ani hum to oi ju to mai na ne wis pibi ho ba harau jage ba. Adu pirak traga ju tu mina lai gro. Kai hai ta. Bet comment yam na. Kare adu ne het tum yam. Video meam ye no mo to mi Ase no phau pi de bo nga si phau boda mi like tau bodi yawi ko pam ma kan da do pam da ga di pam da do mi ngon da bet comment ding nga si phau boda kun si de heng ko di ho ji pa bu pi ji ne Chin leng ga na wa yam hai di ni guys ka na na ni no ta ri ni guys blog khayeng da gi thagat la ani adu ga meam yeng di ro khak tok ta ni yeng di ro Koi chị nga sai sao kaya bang rang comment मैम उ बदगी ai थागा लते माना बदी नते दा कोइ दि सुमान बदी माना दम ने बको अददा comment से खन जो हन दम ने बा द सुम हाइदि अदुम खंग से अदुम मोना से नाइना ले द साउनिंग पाइ तारे अदुम लोइग्रे हौग्रे तुमिन लैरो यारे मोइ मसा मसा मा थौ तौरो यारे अदु नते अदुम थोजि फावबा मसा पो ओकांदा कुमहै येंगे अदु तौगे चा पो कांदा हेन कुमहै नुआइ दोइने अखोइ दि युम मी याम देबा अदुदुना अखोइ अंगांग लैना कांदा दि कोइ आंग लांग को अदुन हेन नुआइ दोइने मणिपुर नुपी लोन बजे अइना हान बोरम नोइ थबक तौगदो वानोम चटलि जिंग तो गाइगा तो माने अखोइना हान हौदो पै ता मोइ हता खनबिरि जिबुबा अखोइ नुसिना याना लैमिना सिरो अदुने Masang poin na raga tongan yung sa lay budro mo na adura ko mo nusi. Nusi ba iba na tamoy ko sokot ko niya yo. Puro sokot rin nusi ba ita ba di ama na hoy kuna raga yung mang duro mo ni puda. Mo imong duro tinayara mo ba doon na mo yung kanjal dito. Mo imong na pa wakan ada kalam ma dito mo bet kami nam te ibo ba. Nan mi tinaya da ba mi at tani mi pior san power kan suning da ba pior Ako na ito mo ni hay masak to ga sem mo na hanu na ito ba. nu pa ma ta mo kan pire ba kam pire ka asnoi na mam ki zo khoi nu pin na masak phajai ye ai mai account ji di chang ye mai ni pi do thaga la me ko smayang ka kan na thumya pi khuma nam thi ni khang ra sai no ning mo ji di khara ngau ra ga dup dup ko la ma di khara bu pian bi re ge thamoi je sak to thi ra ju mai de zero ni pra duga mi ni piga sunok na ri akhoi ngasi lai khuram ba chatte yum da khuram ba gi ne ba ko ngasi kano to bone haying ne sai rau ba gi nga lai ba lak pani nga sai ko che ga ibani bodi kano to re hinjang ga ke ti lai re ba ko aduga nga du di nung dang do na lai se na dum halak pa ta ngal likan lai ga dinga to kano to ni na du ge tamo ga mo ho si lai YouTube blog hayang dagi na maga thagalak to ni nga sai do nam dinam me bakhambra polai chapai to thagat pu video semdri Manipur nupi myam lo laga na nuksina dana lay budo koi nuksina na lay budo utke na pang Oi blog to sema di mayam na khangning ni do dum ure dana haidi akoi je kamaina lay kamaina tawri na moi thenki isum sagat pire mayam na naina bi dana masai sta adum moi oida pa da ba makok santhi hana mayam duna adum phatta ba mayam naina do sharo akoi kamain lay kamaina sari kamaina thai adagi akoi je kamaina hingi nungsina dabra habdo adoi taraga di blog to da mayam loina u phangani dana ko
ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯌꯦꯡꯕꯤꯔꯣ ꯅꯨꯡꯁꯤꯕꯤꯗꯕ ꯀꯥꯡꯕꯨꯅ ꯌꯦꯡꯕꯤꯔꯅꯨ ꯕꯦꯠ ꯀꯃꯦꯟ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯄꯤꯔꯒꯗꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯃꯈꯖꯥꯏꯗ ꯈꯨꯄꯥꯡ ꯊꯥꯒꯅꯤ ꯑꯩꯗꯤ ꯇꯥꯃꯣ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯃꯣꯏ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯣꯏ ꯉꯥꯡꯉꯤꯁꯤꯡꯗꯣ ꯂꯥꯏꯗꯤ ꯌꯨꯝꯗ ꯈꯣꯏꯔꯝꯕꯅꯦ ꯆꯦ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯍꯥꯏ ꯑꯧ ꯂꯥꯏꯚꯁꯦ ꯊꯥꯕꯁꯦ ꯍꯧꯖꯤꯛ ꯄꯣꯠ ꯂꯩꯕ ꯀꯥꯟꯗꯗꯤ ꯃꯤ ꯃꯌꯥꯝꯔꯛꯅꯤꯅ ꯑꯍꯟ ꯉꯥꯛꯇꯅꯤꯅꯀꯣ ꯐꯣꯟ ꯑꯗꯨꯝ ꯃꯦꯠꯂ ꯆꯠꯄꯗꯣ ꯑꯗꯨꯝ ꯃꯤꯅ ꯍꯥꯏꯗꯤ ꯐꯣꯟꯗ ꯑꯗꯨꯝ ꯀꯩꯅꯣ tꯧꯕ ꯃꯥꯜꯂꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦꯕ ꯅꯪ ꯉꯁꯤꯒꯤ ꯀꯥꯡ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯉꯔꯥꯡꯗ ꯅꯪ ꯗꯤꯅꯔ ꯍꯥꯏꯒꯠꯂꯛꯇꯕ꯭ꯔꯣ ꯅꯪꯅ ꯕꯤꯆꯥ ꯈꯨꯝꯃꯟꯅꯦ ꯊꯧꯅꯥ ꯂꯣꯏ ꯐꯕꯅꯦ ꯑꯩꯈꯣꯏ ꯍꯨꯝꯃꯛ ꯊꯦꯡꯛ ꯌꯨ ꯏꯆꯟꯊꯣꯏ ꯃꯊꯧ ꯂꯩꯇꯗꯅ ꯇꯧꯔꯤꯅꯦ ꯃꯣꯏꯅ ꯐꯪꯗꯕꯩꯅꯦ ꯍꯥꯏꯌꯦ ꯖꯁꯇꯤ ꯈꯥꯡꯉꯥꯟꯕꯤ ꯑꯧ ꯃꯣꯏꯅ ꯐꯪꯗꯕꯒꯤ ꯍꯥꯏꯗꯤ ꯃꯣꯏ ꯁꯨꯝ ꯇꯧꯕꯗꯤꯅꯦ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯠꯅꯕ ꯁꯥꯎꯅꯕ ꯅꯨꯡꯁꯤꯅꯗꯕꯅꯕꯨꯗꯤ ꯑꯌꯥꯝꯕ ꯑꯣꯏꯀꯣ ꯑꯗꯣ 100ꯇ 90%ꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯒ ꯂꯩꯕꯁꯦ ꯑꯇꯥꯡꯕ ꯑꯣꯏꯕꯒꯤꯀꯣ ꯇꯧꯕꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯑꯗꯨꯝ ꯖꯦꯂꯁꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯂꯩꯖꯥꯠꯅꯣ ꯑꯐꯕꯔꯣꯝꯗ ꯈꯟꯕꯤꯔꯒ ꯑꯗꯨꯝ ꯇꯧꯕꯤꯔꯗꯤ ꯐꯕꯀꯣ ꯃꯣꯏꯅ ꯑꯗꯨꯝ ꯐꯠꯇꯕꯔꯣꯝꯗ ꯑꯗꯨꯝ ꯐꯣꯏꯅꯔꯝꯃꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯔꯣই ꯑꯗꯨ ꯑꯗꯥ ꯑꯗ ꯑꯩꯉꯣꯟꯗ ꯊꯣꯏꯅꯀꯤ ꯃꯦꯁꯦꯖꯁꯦ ꯇꯣꯉꯥꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯁꯦꯖꯇ ꯊꯥꯔꯛꯄ ꯌꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯑꯁ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯍꯛ ꯂꯩꯇꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯀꯜꯂꯤꯀꯥꯟꯗ ꯅꯪꯒꯤ ꯄ꯭ꯔꯣꯄꯔꯇꯤꯉꯩꯗꯨ ꯅꯆꯦꯒ ꯌꯦꯟꯊꯣꯛꯅ ꯍꯧꯔꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯤꯕꯨ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝꯕꯗ ꯈꯜꯂꯒ ꯀꯩꯁꯨꯝꯇ ꯌꯨꯝ ꯄꯥꯟꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯁꯥꯡꯅ ꯑꯩꯈꯣꯏ ꯌꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯕꯀꯣ ꯁꯤ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯄ꯭ꯔꯣꯄꯔꯇꯤ ꯀꯩꯁꯨꯝꯇ ꯈꯟꯗꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯈꯟꯗꯦ ꯑꯩꯁꯨ ꯈꯟꯗꯦ ꯑꯗꯨꯗꯕꯨ ꯃꯤꯀꯥꯔ ꯑꯃꯗꯤ ꯀꯩꯗꯧꯕꯒꯤ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯁꯤꯁꯦ ꯑꯗꯨ ꯀꯩꯁꯨꯝꯇ ꯈꯟꯕꯤꯗꯕꯩꯅꯤ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨꯝ ꯃꯤꯇꯥꯕ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯤꯡꯉꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤꯕꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯕꯗ ꯀꯩꯁꯨꯝꯁꯨ ꯄꯨꯕ ꯌꯥꯔꯣꯏ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯔꯦ ꯍꯌꯦꯡ ꯁꯤꯕꯗ ꯀꯩꯁꯨ ꯄꯨ ꯌꯥꯔꯣꯏ ꯍꯤꯡꯉꯤꯉꯩ ꯃꯇꯝꯁꯦ ꯅꯨꯡꯉꯥꯏꯅ ꯀꯣ ꯁꯨꯃꯥꯏꯅ ꯍꯤꯡꯕ ꯄꯥꯝꯃꯦꯕ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯈꯟꯕꯤꯔꯤꯁꯦ ꯂꯣꯏꯔꯦ ꯉꯁꯤꯁꯨ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯌꯣ ꯉꯁꯤꯁꯨ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯤꯔꯣ ꯍꯧꯕꯗꯩ ꯂꯣꯏꯕꯗꯨꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯁꯦ ꯆꯦꯅꯦꯜ ꯑꯃꯈꯛꯇ ꯅꯠꯇꯦ ꯆꯦꯅꯦꯜ 5-6ꯅꯤ ꯍꯧꯖꯤꯛ ꯊꯥꯒꯠꯂꯛꯀꯗꯣꯏꯁꯦ ꯊꯥꯒꯠꯄꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯂꯩꯇꯕ ꯃꯣꯏ ꯚꯤꯗꯤꯑꯣ ꯂꯩꯇꯕꯩꯅꯦ ꯑꯥꯎ ꯃꯣꯏ ꯀꯟꯇꯦꯟ ꯁꯦꯝꯅꯤꯡꯉꯥꯏꯗꯣ ꯂꯩꯇꯕ ꯊꯣꯏꯅꯀꯤ ꯃꯤꯒꯤ ꯁꯨꯃꯥꯏꯅ ꯑꯆꯤꯠ-ꯑꯀꯣꯝ ꯃꯤꯒꯤ ꯂꯥꯏꯐ ꯊꯥꯕꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯉꯥꯏꯔꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯀꯌꯥꯝ ꯇꯥꯟꯅꯔꯒꯦ ꯄꯩꯁꯥꯕꯨꯗꯤ ꯃꯌꯥꯝ ꯐꯪꯉꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯔꯟ ꯆꯥꯔꯤ ꯑꯗꯣ ꯃꯣꯏ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯌꯦꯡꯉꯒ ꯑꯧ ꯕ꯭ꯂꯣꯛ ꯌꯦꯡꯕꯤꯌꯣ ꯍꯌꯦꯡ ꯊꯥꯒꯠꯂꯛꯑꯗꯧꯅꯦ ꯉꯁꯤ ꯆꯠꯄꯩꯗꯤ ꯊꯥꯒꯠꯄꯗꯤ ꯌꯥꯏ ꯑꯗꯣ ꯊꯦꯡꯉꯒꯗꯤ ꯍꯌꯦꯡ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯉꯁꯤ ꯍꯌꯦꯡ ꯄꯨꯟꯅ ꯊꯥꯒꯠꯂꯛꯀꯦ ꯉꯁꯤꯗꯣ ꯍꯣꯔꯦꯟ ꯉꯁꯥꯏ ꯃꯥꯔꯀꯦꯇꯤꯡ ꯆꯠꯄꯒꯤꯗꯣ ꯊꯥꯒꯠꯂꯛꯄꯩ ꯕ꯭ꯂꯣꯛꯇꯤ ꯅꯝꯃꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯁꯦꯝꯗ꯭ꯔꯤꯕ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯥꯏꯗ ꯁꯦꯝꯃꯤ ꯈꯣꯠꯂꯤꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯩꯇꯦ ꯍꯥꯏꯇꯥꯔꯦ ꯈꯪꯗꯕꯩꯀꯣ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯌꯦꯡꯒꯦ ꯑꯗꯨꯗꯨꯒ ꯊꯥꯒꯠꯂꯛꯄ ꯌꯥꯔꯗꯤ ꯈꯤꯇꯪ ꯊꯦꯡꯅ ꯊꯥꯒꯠꯂꯛꯀꯦ ꯍꯌꯦꯡ ꯕ꯭ꯂꯣꯛꯇꯀꯣ ꯑꯩꯈꯣꯏ ꯍꯦꯔꯣ ꯌꯥꯎꯍꯜꯂꯛꯀꯗꯣꯏꯅꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯊꯣꯡꯉꯒ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯗꯣꯏꯅꯦ ꯆꯩꯔꯥꯎꯕꯗꯗꯤ ꯅꯨꯄꯥꯁꯨ ꯆꯥꯛ ꯊꯣꯡꯅꯩꯌꯦꯕ ꯑꯧ ꯊꯥꯒꯠꯂꯛꯑꯒꯦ ꯔꯣꯅꯤꯇꯥ ꯂꯥꯏꯞ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯄ ꯉꯥꯏꯕꯗ ꯁꯤꯗꯣꯔꯤ ꯅꯨꯡꯇꯤꯒꯤ ꯊꯥꯕꯗꯣ ꯑꯗꯨꯝ ꯊꯕꯛ ꯂꯩꯇꯕ꯭ꯔꯥꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯅꯦ ꯑꯩꯈꯣꯏꯅꯕꯗꯦꯅ ꯍꯥꯏꯕꯅꯦ ꯃꯥꯁꯨ ꯁꯥꯎꯃ ꯍꯥꯏꯗꯤ ꯀꯩꯁꯨꯝ ꯃꯤꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯕꯅꯦ ꯃꯥꯗꯤ ꯃꯊꯧ ꯆꯤꯟꯕꯅꯤꯅꯀꯣ ꯑꯗꯨ ꯃꯊꯧ ꯀꯣꯝꯕ ꯃꯤꯇꯅꯕꯨ ꯃꯤ ꯄꯥꯟꯅꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏꯗꯤ ꯁꯪꯗꯦ ꯃꯌꯥꯝꯒꯤ ꯕꯦꯠ ꯀꯣꯃꯦꯟ ꯄꯥꯕꯁꯨ ꯁꯪꯗꯦ ꯃꯥ ꯇꯧꯕꯇꯕꯨ ꯏꯆꯦ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣ ꯈꯛꯇꯅꯦ ꯃꯥꯅ ꯐꯦꯁꯕꯨꯛꯇ ꯏꯆꯦ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯗ ꯁꯤꯌꯔ ꯐꯖꯅ ꯇꯧꯋꯤꯅꯦ इतना हाई चुम्मे चुम्बने याम नुसिए नोय फैमिली से थैंक यू अखोगी कनोजु यूट्यूब अकाउंट दुजुने अखोई तामोना सुम हांगजे ना अखोई दमाइना अखोई कमाइना अखोई सुम खंगहननिंगबदो दे सुम अखोई सुम मेमोरीज ओइना बा यांगाई को दमाइना सुम हांगजे ना दमाइ तौर हांगबने सेराउ दोइने तामो अखोई से nga खतंग लो लाइक तोइजा ए कबु कगे लाइक जे nga sai lai का थोकरे नते इरोन में मसल ले रबो ले
ꯀꯩꯅꯣ ꯂꯣꯛꯂꯩ ꯂꯩ ꯌꯣꯡꯆꯥꯛꯇꯤ ꯌꯨꯝꯗ ꯂꯩꯗꯨꯗꯤ ꯇꯔꯥꯅ ꯆꯍꯤ ꯐꯨꯜꯂꯛꯀꯅꯤ ꯅꯪ ꯇꯔꯥ ꯂꯣꯏ ꯂꯩꯔꯦ ꯉꯁꯥꯏ ꯂꯣꯏ ꯁꯨꯅꯕ ꯍꯌꯦꯡ ꯃꯨꯛ ꯆꯠꯊꯔꯝꯃꯁꯦ ꯃꯥꯅꯦ ꯑꯩ ꯈꯪꯉꯦꯕ ꯂꯩꯔꯦꯕ ꯆꯩꯔꯥꯎꯕ ꯀꯣꯏꯕ ꯆꯠꯅꯤ ꯑꯥꯎ ꯑꯥꯎ ꯊꯥꯒꯠꯂꯛꯑꯒꯦ ꯍꯌꯦꯡ ꯑꯂꯨ ꯉꯥꯡꯕꯤ ꯊꯕꯤꯁꯨ ꯂꯩꯌꯦ ꯊꯕꯤꯁꯨ ꯂꯩꯔꯦ ꯂꯥꯛꯑꯣ ꯍꯦꯟꯕꯣ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ Mane sak mga tangare. Sito pa sa explain to sa. Này thì tiếp cô chọn thật đấy cả. Wari đi ngoài đi ai. Wari đi ngoài bên này. Channel đó cái máy hàng channel đó. Now Bus Family. Hai này lại bên này YouTube ta đom hazit video đom do subscribe ta xem video thằng nó pada una ba. Pan cái mình kẹp nó phải tục đi đó. Kain pan. Kain no. Anh không được đâu. Cái gì nữa mà gari je ATM cái này cái ta. Kain no ba. Pan ta đi. Anh đừng phải nó tàu. Sao bên trước ta đang ai đi? Che. Cái năm hai đẹp ấy không đẹp ấy comment. Kain no isu yang chỉ bỏ. Nó chụp rồi chứ. Kain no. Darai gari ka amta hanglo daragi gari se menlo rola tara Ai không cái mai của mai của nó. Hay cái này thà rồi thôi. Hay đi video em thà cái này kìa. Look in now Bus Family now but do apostrophe s ha po do family đó. Khang de si. Oh pare noi thawang yam chillamina lau ro no. Noi thawang yam chillamina lau ro no. Comment para ke mangang ai do mana ai do hojik lambi de pot lai ba ke chali ba ko do na comment to dum yam chille ba ko na pa ba do Din xin lâu rồi. bin sa Lâu kịp rồi bà. bin lâu đi à Học bom tôi lấy tiền hay lấy tiền không bỏ. hay chạy đâu nha Thôi lâu rồi. Yum nam blog oi dre hojik now Bus Family oi gre blog nhau kể với family đang lấy ba đi không mà thằng này đi em nhà mày phải đi cùng đi agak tiru tuh con xem này đi Không thì có mà nón thằng này. hayเนี่ยแต่ในเที่ยงสดกับพัดเตียก็ให้ฝนจะถามนี่ให้ในกันตัวเราให้ Nang qua qua si chồng thằng nào đi. มาสิเจ้าค่ะชิดตัวมันป่ะ Ada nasi pro. กัดตัวเนี่ยงั้นชิงให้แต่น่าจะเห็นแต่น่าจะให้ Sim. Yung na ko yung daang chale de
ꯆꯦꯄ꯭ꯔꯤꯌꯥꯒꯤ ꯈꯨꯇꯥꯡ ꯁꯤꯂꯩꯔꯦ ꯑꯁꯤꯁꯦ ꯈꯔ ꯇꯦꯟꯁꯟ ꯈꯔ ꯋꯥꯡꯕꯩ ꯈꯨꯠꯀꯥꯏꯁꯦ ꯋꯥꯡꯅ ꯊꯥꯡꯒ ꯅꯦꯅꯤꯒꯤ ꯐꯦꯟꯅꯦ ꯁꯥꯃꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯤ ꯅꯪ ꯍꯥꯃꯨ ꯂꯩꯕꯒꯤ ꯑꯩꯗꯤ ꯅꯣꯏ ꯉꯥꯗꯣ ꯂꯩꯕꯤꯔꯣ ꯇꯥꯏꯞ ꯇꯧꯔꯕꯅꯦ ꯊꯦꯡꯛ ꯌꯨ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯥꯁꯤ ꯈꯤꯇꯪ ꯑꯁ ꯇꯥꯏꯅ ꯑꯩꯗꯤ ꯌꯦꯔꯨꯝ ꯑꯣꯏꯅ ꯂꯩꯕꯤꯌꯨꯀꯣ ꯉꯥ ꯆꯥꯅꯤꯡꯗꯦ ꯁꯤꯒꯤꯅ ꯌꯦꯔꯨꯝ ꯅꯠꯇ꯭ꯔꯣ ꯑꯩ ꯉꯥ ꯆꯥꯅꯤꯡꯗꯦ ꯑꯩꯒꯤ ꯆꯤꯛꯀꯟ ꯑꯣꯏꯅ ꯂꯩꯕꯤꯌꯨꯔꯥ ꯃꯔꯨ ꯌꯥꯎꯗꯕ ꯌꯦꯔꯨꯝ ꯑꯣꯏꯅ ꯆꯥꯖꯒꯦ ꯉꯥ ꯊꯥ ꯊꯣꯡꯉꯗꯤ ꯅꯨꯄꯤꯗꯨꯗꯤ ꯏꯟꯖꯥꯡ ꯆꯥꯔ ꯆꯥꯔꯦ ꯌꯦꯟꯖꯥꯡ ꯃꯍꯤꯕꯨꯗꯤ ꯆꯥꯏ ꯃꯥꯅ ꯆꯥꯛ ꯃꯍꯤ ꯇꯅꯤ ꯍꯥꯞꯄꯨ ꯍꯥꯏꯔꯤꯕ ꯑꯗꯣ ꯕꯦꯝꯃꯗꯁꯨ ꯕꯦꯝꯃ ꯃꯍꯤ ꯂꯧ ꯕꯦꯝꯃ ꯃꯍꯤ ꯂꯧꯑꯣꯅ 이따이 울어 이따이 루캄 울러게제 제 이따이 젤레래 이따이 루캄 이따이 골 ꯏꯁꯤꯡ ꯑꯃꯒ ꯆꯅꯤꯄꯥꯟꯗ ꯄꯤꯗꯔꯥ ꯁꯤ ꯅꯥꯅ ꯑꯗꯨ ꯂꯩ ꯍꯥꯏꯕ ꯇꯥꯃꯣ ꯑꯗꯨꯗꯣ ꯂꯩꯍꯧꯋꯦ ꯃꯌꯥꯝ ꯉꯍꯥꯟ ꯂꯩꯔꯛꯄꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯃꯥꯒꯗ ꯅꯪꯅ ꯈꯥꯏ ꯑꯣꯟ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯌꯥꯝ ꯂꯩꯕꯩ ꯂꯩꯌꯦꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯒ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯕꯤꯌꯣꯀꯣ 이따이 웃자리 이따이기 루캄 났다봐 울어 이따이기 저 루캄 났다봐 샬라이라 video YouTube cái video ngay là bạn ấy Mona Lisa còn Jeng còn thank you ure hay tay tuổi tay ulla cái xin đi tay cái này ulla tao mua được hậu đông cái này sao rồi lấy rồi ấy là hợp lý mình ủa khao cho bom ta lấy chứ rồi à khao cho bom lấy rồi chứ đấy chứ tay lấy chứ bữa nay là cái tăng thái này bị này chứ tăng tiêu hủy cắm là anh đi đâu phải có dầu rồi mình làm mình trả mình ngao đâu mà chỉ đến thà sẽ học bài blog thà cái là cái đôi này nè smith chết em đâu bao giờ yeah This one này hay không? This one is yellow. Cái nào mà tôi xài rồi chị bà. Nào mà tôi xài đây. Nào mà tôi xài đây. xài nữa thì puroi bên xài đi phá gắt cái đi puroi bên. Oh, thank you, Malem. Wow, hey, thank you. YouTube kia. She have kre. They she have kre. Adagi she. Lehau dia. Amma kata dia lehau. Lei ru re ba. Amu kama. Mami lei da jada ni ni chenang ba. Lei ai hai sin maru mana. Oh, nang lo ke lo ke budi. Lei budi lei hai ba maru mana. Bye, ai na call to ba call to ke hai. Oh. Ai thơ ta ja sana da bai wa. Puroi maning da lai gre ma. Tamu ngarak ta chang bu ta li nam thi. Chai da le ho ro ji. Hojik na nè, nga lai rak da ba. Nung dang noi lai je na do ka ho ba khara ga. Khara ni nga si nai khuram me ba ko du du gi sindur nam ba ni da. Cái đầu ri no ai chel na sang them chen hai ro. Cái sang isen hai ba ma. Oh. Nga khai thì lâu sai nào? Nga đó nga đi. Nga hin được tâm này. Có thể tập đi. Kamu container lai chi ko?
ꯕꯂꯥꯗꯣ ꯎꯔꯣꯏ ꯃꯥ ꯄꯣꯠ ꯄꯥꯏꯔ ꯆꯠꯂꯤꯌꯦ ꯉꯥ ꯂꯥꯡꯖꯤꯡꯗ ꯐ꯭ꯔꯦꯁ ꯍꯧꯖꯤꯛ ꯂꯥꯡꯖꯤꯡ ꯑꯗꯨꯗꯤ ꯁꯦꯝꯃꯨꯔꯣ ꯈꯪꯉꯦ ꯑꯗꯣ ꯑꯩ ꯍꯥꯏꯕꯗꯤꯅꯦ ꯑꯗꯨꯗꯤ ꯁꯦꯝꯗ꯭ꯔꯗꯤ ꯄꯨꯔꯒꯦꯕ ꯑꯣ ꯐꯤꯖꯣꯟꯗꯤ ꯍꯣꯡꯉꯣꯏꯌꯦ ꯌꯥꯏꯀꯣ ꯌꯥꯝ ꯁꯤꯜꯂꯨꯀꯣ ꯌꯥꯝ ꯁꯤꯜꯂꯤ ꯇꯥꯎꯕ ꯌꯥꯔꯣ kainomidangda lupa sama kita ꯆꯥꯛ ꯂꯣꯏꯔꯝꯃꯕꯣ ꯍꯥꯏꯌꯦ ꯑꯧ ꯇꯥꯃꯣ ꯉꯥ ꯀꯦꯖꯤ ꯀꯌꯥ ꯂꯧꯗꯣꯏꯅꯣ kaya targa 이신 가자리지 가기 어우 nga lấy có chị nga hinh mà nằm thì mà chẳng ngồi à gì ꯌꯦꯡꯂꯒ ꯍꯥꯏꯕꯤꯔꯣ ꯈꯪꯗꯕꯩ ꯍꯪꯕꯅꯦ ꯍꯥꯏ ꯀꯩꯅꯣ ꯌꯦꯡꯂꯒ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯥꯎ ꯍꯌꯦꯡꯒꯦ